Mizoram Thadokuna Chatkinaba PAMRA na Cherola Matholakpadagi Maitei Kaya Assam Amadi Manipur the Chen Thoknarakle Manipur Lengang na Mizoram the Labor Maitei Singh Hayengdagi airlift Tauragani Heidi Mizoram the Labor Maitei Singhu Mizoram Lengang na Ngak Senbagi Taurang Lokat Kadabani Haina Manipur gi CSO Singh na demand Taukre Nupiani Bulambi the Kongoi Nakibagi video ama viral oirakliba asigi matangda Manipur State Commission for Women na sport enquiry jathakre. Amasung kumbi AC gi laingowi da kuki lalhoba sing na leptana nong may kapsil lakpadagi kunja sing akia khangpok na re haina laingowi kulgi kunja sing na fongdorakli.